ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯧꯇ꯭ꯔꯨꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎ ꯂꯩꯇꯦ ꯃꯤꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯗꯨꯅ ꯑꯁꯨꯝ ꯐꯣꯡꯂꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 7 ꯁꯣꯛꯂꯦ ꯃꯐꯥꯎ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯨꯀꯤ 3 ꯁꯤꯔꯦ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯟꯇꯤꯌꯔ 2 ꯁꯣꯛꯂꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 2 ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 7 ꯑꯁꯣꯛ ꯑꯄꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 5 ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯗꯨꯅ ꯃꯣꯕ ꯁꯥꯒꯠꯅꯔꯛꯄꯗꯒꯤ ꯃꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯨꯂꯤꯁ ꯑꯃꯗꯤ BSFꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯀꯥꯡꯆꯨꯞ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯐꯌꯦꯡ ꯁꯅꯥ ꯀꯩꯊꯦꯜ ꯃꯄꯥ ꯐꯥꯎꯕ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯆꯦꯟꯅꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯇꯣꯡꯕ ꯖꯤꯞꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01X1477ꯒꯤ ꯃꯃꯥꯡ ꯊꯪꯕ ꯕꯣꯗꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔꯅ ꯐꯝꯂꯤꯕ ꯊꯣꯡ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯃꯁꯥꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨ ꯔꯤꯝꯁꯇ 3 ꯑꯃꯗꯤ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯃꯤꯑꯣꯏ 3 ꯂꯩꯈꯠꯅꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯗꯤ ꯀꯥꯡꯆꯨꯞꯇꯒꯤ ꯂꯩꯇꯣꯟꯖꯝ ꯑꯕꯦꯝꯆꯥ ꯀꯧꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯗꯨꯒꯤ ꯄꯨꯡꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯡꯗꯥ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯅꯈꯤꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯥꯎꯗꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯐꯥꯎ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯃꯐꯥꯎ ꯀꯨꯀꯤ ꯚꯤꯂꯦꯖ ꯔꯣꯝꯗꯒꯤ ꯗꯥꯝ ꯑꯁꯤꯒꯤ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯩꯔꯤꯕ ꯏꯊꯥꯝ ꯃꯣꯏꯔꯥꯡ ꯃꯣꯔꯦꯂꯣꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯗꯨꯕꯨ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯟꯇꯤꯌꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ 3 ꯁꯤꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯤꯡꯀꯥꯏ ꯈꯨꯅꯧꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯨꯀꯤ 9 ꯁꯤꯔꯦ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯂꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯄꯣꯊꯥꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯩꯔꯣꯏ 2 ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯣꯏꯅꯥꯝ ASCꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯔꯦꯡꯕꯝ ꯃꯅꯤꯡꯗ ꯇꯥꯕ ꯇꯤꯡꯀꯥꯏ ꯈꯨꯅꯧ ꯀꯨꯀꯤ ꯈꯨꯜꯂꯣꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ 50 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯈꯨꯗꯛꯇ ꯏꯔꯦꯡꯕꯝ ꯃꯅꯤꯡꯗ ꯂꯩꯕ ꯆꯦꯛꯀꯣꯟ ꯑꯃꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯒꯣꯔꯈꯥ ꯔꯤꯖꯤꯃꯦꯟ ꯕꯤꯁꯅꯨꯄꯨꯔ CDO ꯑꯃꯗꯤ AR ꯌꯥꯎꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 9 ꯁꯤꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯖꯤꯌꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯄꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯅꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯃꯍꯦꯁꯣꯔ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯔꯕ ꯃꯇꯨꯡ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯦꯠ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯤꯡꯒꯤ ꯌꯪꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯨꯠꯊꯠꯄꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁꯤꯡꯅ
ꯇꯠꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯃꯐꯝ ꯑꯣꯏꯕꯅ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗꯨꯜ ꯀꯥꯁꯇ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯤꯈꯠꯂꯛꯇꯕꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅꯁꯨ ꯍꯧꯈꯤꯕ ꯑꯣꯒꯁꯠ ꯊꯥꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯇꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯗ ꯆꯤꯔꯣꯜ ꯊꯥꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯆꯠꯊꯔꯛꯇꯨꯅ ꯅꯣꯡꯃꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯛꯂꯛꯄꯅ ꯔꯤꯄꯣꯔꯠ ꯂꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯊꯣꯔꯤꯇꯤꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯖꯕꯁꯨ ꯄꯤꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯏꯔꯥꯡ ꯂꯩꯇꯕ ꯃꯐꯝꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯅꯕ ꯀꯣꯟꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯇꯕ ꯃꯐꯝꯁꯤꯡꯗ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯊꯥꯔꯛꯄ PIL ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯠ ꯃꯨꯗꯨꯜ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯒꯣꯜꯃꯩ ꯒꯥꯏꯐꯨꯜꯁꯤꯂꯨ ꯀꯕꯨꯏ ꯑꯅꯤꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯇ ꯉꯔꯥꯡ ꯍꯤꯌꯔꯤꯡ ꯆꯠꯊꯗꯨꯅ ꯏꯔꯥꯡ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯀꯤ ꯑꯊꯤꯡꯕ ꯂꯩꯍꯟꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯕꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯇꯕ ꯃꯐꯝꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗ ꯇ꯭ꯔꯥꯌꯦꯜ ꯕꯦꯁꯤꯁꯇ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠꯅ ꯉꯔꯥꯡ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯗꯥꯏꯔꯦꯛꯁꯟ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ M. ꯔꯦꯔꯤꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃ ꯀꯣꯔꯠ ꯑꯁꯤꯗ ꯂꯪꯈꯠꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯌꯦꯡꯂꯒ ꯃꯇꯨꯡ ꯀꯣꯔꯠꯅ ꯃꯈꯥ ꯇꯥꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯏꯔꯥꯡ ꯑꯁꯤꯅ ꯈꯔꯗꯤ ꯁꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯏꯔꯥꯡ ꯌꯥꯎꯁꯤꯟꯅꯕ ꯃꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯈꯪꯗꯣꯛꯂꯒ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯍꯥꯡꯗꯣꯛꯅꯕꯁꯨ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯑꯞꯂꯣꯗ ꯇꯧꯅꯕꯁꯨ ꯀꯣꯔꯠꯅ ꯂꯩꯉꯥꯛꯇ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯈꯥ ꯇꯥꯅ ꯈꯟꯅꯅꯕ ꯀꯣꯔꯠꯅ ꯃꯇꯝ ꯄꯤꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯅꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯂꯧꯕꯨꯛꯇꯒꯤ ꯆꯦꯟꯈꯠꯅꯔꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯈꯨꯜꯗ ꯉꯁꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯅꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯆꯤꯡꯈꯣꯡꯗꯒꯤ ꯂꯥꯎꯔꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯧ ꯁꯨꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯤꯗꯨꯅ ꯃꯁꯥꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯨꯟꯗꯣꯛꯇꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯊꯝꯅꯥꯄꯣꯛꯄꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯂꯩꯕ ꯃꯥꯏꯕꯤꯂꯣꯛ ꯑꯃꯁꯨꯡ ꯕꯦꯇꯅꯔꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇ ꯃꯤꯌꯥꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 150-200 ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯈꯣꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯅꯛꯄ ꯆꯤꯡꯈꯣꯡꯗ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯤꯇꯔ 200-300 ꯂꯥꯞꯅꯅ ꯂꯩꯔꯤꯕ ꯊꯝꯅꯥꯄꯣꯛꯄꯤ ꯂꯝꯄꯥꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯅꯕ MSRLMꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯤꯌꯨ꯫ ꯕꯟꯗꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLMꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯛꯊꯦꯡꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯨꯃꯦꯟꯁ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯛꯊꯦꯡꯅꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯅꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛ MSRLMꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ MSRLMꯒꯤ ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯥꯏꯔꯦꯛꯇꯔ ꯕꯟꯗꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ICAR ꯔꯤꯁꯔꯁ ꯀꯝꯄ꯭ꯂꯦꯛꯁ ꯐꯣꯔ NEH ꯔꯤꯖꯟ ꯃꯅꯤꯄꯨꯔ ꯁꯦꯟꯇꯔ ꯂꯝꯐꯦꯜ ꯄꯥꯠ ꯏꯝꯐꯥꯜ ꯑꯃꯁꯨꯡ ICAR KVK ꯆꯥꯟꯗꯦꯜ ꯆꯨꯔꯆꯥꯟꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯎꯈ꯭ꯔꯨꯜꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯀꯤꯜ ꯀꯝ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯔ ꯔꯤꯖꯨꯚꯤꯅꯦꯇꯤꯡ ꯑꯣꯐ inmates relief camp under Imphal West District of Manipur and Farmers Inmate Scientist Interaction loisinbagi thoramna phongdokibani lamphel patta leiba ICAR Manipur Centergi hol pangthokiba thoram aduda bandana na hai Manipur irang leirabasu hingdaba yadabanina
ꯈꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯤꯔꯤꯕ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯔꯠ ꯇꯥꯔꯝ ꯀꯣꯔꯁꯁꯤꯡ ꯑꯁꯤ ꯌꯧꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯇꯨꯡꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯛ ꯐꯥꯔꯝ 8ꯇ ꯏꯄꯤꯁꯦꯟꯇꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯛ ꯐꯥꯔꯝ 8 ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯦꯚꯔꯒꯤ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯍꯩꯉꯥꯡ ꯕ꯭ꯂꯣꯛꯇ ꯇꯤ ꯔꯤꯁꯤꯀꯥꯟꯇ ꯈꯨꯔꯥꯏ ꯆꯉꯥꯡꯕꯝ ꯂꯩꯀꯥꯏ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯑꯦꯜ ꯂꯩꯕꯥꯛꯂꯩ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗ ꯋꯥꯏ ꯁꯨꯔꯖ ꯁꯣꯛꯃꯌꯥꯏ ꯂꯩꯀꯥꯏ ꯁꯧꯃꯨꯡꯗ ꯑꯦꯁ ꯀꯤꯔꯟꯃꯂꯥ ꯑꯃꯗꯤ ꯀꯪꯉꯨ ꯆꯤꯡꯖꯤꯟ ꯈꯨꯅꯧ ꯑꯃꯗꯤ ꯀꯩꯔꯥꯎ ꯕ꯭ꯂꯣꯛ ꯑꯦꯁ ꯃꯅꯤꯇꯣꯟ ꯑꯔꯥꯞꯇꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯑꯦꯜ ꯔꯣꯕꯤꯟꯗ꯭ꯔꯣ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯔꯤꯕ ꯐꯥꯔꯝꯁꯤꯡ ꯑꯁꯤ ASF ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯕꯅ ꯀꯤꯂꯣꯃꯤꯇꯔ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁ DCꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤ ꯃꯥꯡꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯛꯃꯥꯏꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯦꯛꯃꯥꯏꯗ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕ ꯅꯍꯥ ꯑꯅꯤ ꯃꯍꯩꯔꯣꯏ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯟꯇꯣꯅꯤ ꯅꯤꯡꯊꯧꯖꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯟꯕ ꯅꯨꯄꯤ, ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯁꯦꯗꯨꯜ ꯀꯥꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯁꯦꯛꯃꯥꯏ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯆꯤꯌꯔꯃꯦꯟ ꯂꯥꯏꯃꯌꯨꯝ ꯀꯨꯂꯞꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯁꯦꯛꯃꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯟ ꯄꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯊꯨꯕꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯁꯦꯛꯃꯥꯏꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯒ ꯇꯥꯟꯅꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯇꯣꯡꯕꯤ ꯇꯥꯅ ꯆꯠꯈꯤꯒꯗꯕ ꯂꯩꯔꯕꯗꯤ ꯁꯦꯛꯃꯥꯏꯒꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯆꯠꯄꯤꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯅꯤꯝꯁ ꯗꯥꯏꯔꯦꯛꯇꯔꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯂꯩꯁ꯭ꯔꯝ ꯗꯦꯕꯦꯟꯒꯤ ꯀꯛꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯒꯤ ꯒꯦꯠꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯃꯛꯇꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯒꯦꯔꯦꯖꯇ ꯈꯥꯝꯗꯨꯅ ꯊꯝꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯦꯟꯇ꯭ꯔꯣꯀꯥ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN1AG1867ꯒꯤ ꯃꯅꯤꯡꯒꯤ ꯒ꯭ꯂꯥꯁꯇꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯃꯥꯡ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯑꯦꯜ ꯗꯦꯕꯦꯟꯅ ꯍꯥꯏ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈꯤꯔꯤ꯫ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯉꯝꯕ ꯃꯇꯦꯡꯁꯤꯡꯁꯨ ꯄꯥꯡꯂꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯀꯛꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯃꯩꯔꯥꯄꯥꯏꯕꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯤꯒꯅꯨ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯃꯔꯝ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤ꯫ ꯀꯃꯤꯇꯤ ꯑꯅꯤꯁꯤꯅ ꯊꯥꯗꯣꯔꯛꯄ ꯁꯤꯔꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅ ꯁꯤꯡꯅꯔꯛꯄ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯀꯪꯈꯨꯜ ꯃꯨꯊꯠꯅꯕ ꯑꯇꯝꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯁꯔꯩ ꯍꯩꯀꯨꯀꯤꯁꯤꯡꯒꯤ ꯈꯣꯡꯖꯪꯒꯤ ꯆꯤꯔꯕ ꯇꯥꯂꯛꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯛꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔ ꯂꯩꯁ꯭ꯔꯝ ꯗꯦꯕꯦꯟꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯀꯥꯞꯁꯤꯜꯂꯝꯕ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯁꯥꯖꯠꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤ ꯀꯨꯡꯅ ꯇꯥꯔꯤꯕ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕ ꯃꯤꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯅꯣꯛꯅꯒꯗꯕ ꯈꯨꯔꯛꯀꯤ ꯏꯒꯤ ꯁꯥꯖꯠꯅꯤ꯫ ꯗꯣꯛꯇꯔ ꯗꯦꯕꯦꯟꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯔꯥꯜ ꯐꯅ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯟꯖꯥ ꯄꯤꯐꯝ ꯊꯣꯛꯏ꯫ ꯀꯤꯌꯟ ꯈꯪꯍꯟꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯍꯨꯛꯇꯕ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯣꯏꯗꯕꯅꯤ꯫ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯗꯤ ꯂꯨꯞ ꯑꯅꯤꯁꯤꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯁꯪꯇꯥꯏꯅꯕꯒꯤ ꯇꯟꯖꯥ ꯂꯧꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯔꯤ꯫
Dr. Deven Sahisi May Ahumdagi Tolagliba, Lebaktiva Taudoxing the Mark Makidigi, Maranai, whenever the Tongan Lukiaga Puna, Pangbe Abamating Pangdunaki, a Sigumba Mu Amada Akiakan, Nangan Bahibis Minung Sigi Tabak, Lepankina Boyna Tokani. Angam Danaba Tawona, Soina Hangadabasi, Eko Ima Sil, the Nihavisi Katapinasi. Mite Pruki Lurabatanja, the Ariamata, Pangaloxing Putopasi, Mama Oibising Amadi, Look Amatarian. Imasil gilan satan gumsi imasil gi won tok len si yekna bakanano khangbinasi ai gi ngayaki hoiba apamana bangoi na gumsi asigumba mathong hukta ba thong sina mitei phurup kanana ba sathari ba lana si mayon humdokhina boina thokan henesu siorla sina makatarakli thawong asibu jenims ki trainers association gi mekai gi su yaning da papung durakli henesu pau sina makatana su palakli